ꯌꯥꯝ ꯐꯖꯩꯌꯦ. ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯕꯁꯤꯒ. ꯍꯥꯏ ꯃꯌꯥꯝ, ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯌꯥꯝꯕꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯍꯟꯗꯛꯇꯤ ꯍꯛꯆꯥꯡꯁꯨ ꯉꯝꯅꯗꯕꯅ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯊꯣꯡꯕ ꯑꯃ ꯁꯤꯗ ꯂꯩꯖꯔꯦ. ꯑꯗꯨꯒ ꯑꯁꯤꯒ ꯑꯥꯂꯨ ꯁꯣꯌꯥꯕꯤꯟ ꯀꯥꯡꯍꯧ ꯑꯃ ꯂꯩꯖꯔꯦ. ꯑꯗꯨꯒ ꯁꯤꯒꯅ ꯑꯥꯂꯨꯒ ꯇꯣꯃꯦꯇꯣꯒꯅꯤ ꯃꯩꯇꯥꯟꯗ ꯂꯧꯔꯒ ꯀꯪꯅ ꯃꯦꯠꯆꯕꯅꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯊꯛꯁꯤꯒ ꯆꯅꯝ ꯃꯅꯥ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦ. ꯑꯗꯨꯒ ꯁꯤꯒ ꯀꯣꯠꯅꯕ ꯍꯪꯒꯥꯝ ꯃꯇꯣꯟ ꯂꯩꯔꯦ ꯃꯌꯥꯝ. ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯁꯤꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯈꯔꯗꯤ ꯉꯥꯏꯕꯤꯔꯝꯃꯨ. ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯚꯤꯗꯤꯑꯣ ꯄꯨꯅ ꯂꯥꯛꯀꯅꯤ. ꯑꯗꯣ ꯍꯟꯗꯛ ꯈꯔ ꯍꯛꯆꯥꯡ ꯉꯝꯗꯕ ꯌꯥꯎꯅꯕꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯟꯕꯗꯒꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠ ꯉꯝꯗ꯭ꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯨꯞꯄ ꯍꯧꯔꯒꯦ. 하왜 nầy đấy. Asini mày phải đấy học đi vậy. Sắc sạc thằng là sao với hậu ấy. Làm phải gì á. Xin xà đi.
ꯂꯩꯔꯤꯁꯤꯗꯤ ꯏꯔꯣꯝꯕꯁꯤꯅꯤ một xé mèo một xào gì cả xin sao theo nên bây giờ đây làm thêm tiếng ngầm vào rồi mèo ngasi chak su khara le chak ni khara na ba pharak bagi sa san bangam de mèo chak su loi ba matang hita kana si matang next video da upang na si mèo bye bye